Sel Thanabagi Advertisement Haptanaba Ministry na Khanghankhre. Sel Thanaba online platform singge advertisement sing private satellite TV channel amade digital media singda Haptanaba Ministry of Information and Broadcasting ge Assistant Director Digital Media na thokpa cherola man Khanghankhre. Cherola to the high laibak asida chalaiba digital media amade private satellite TV channel da Sel Thanaba online platform singge advertisement sing hapa thengnare hairiba advertisement sing asina maram oiraga laibak asigi inkhalagliba naha amade chahi nauriba angang singda sel thumgi phibamda akaiba kaya piba thengnare. Sel Thanaba amade gambling asi Consumer Protection Act 2019 gi makhada illegal oiba thabak ne Cable TV Network Regulation Act 1995 ke advertising court ke makhada su illegal oiduna leiriba ne maramaduna karigumba makhata na sigumba makhalge advertisement sing haplaglabade ministry gi maikidagi action laukalagani haire. Mumbai da pangthokiba Ditol Hygiene Olympic Quiz Competition da Manipur dage Solona na winner oire. Ngaha nongmaijing numita Mumbai da pangthokiba Ditol Hygiene Olympic Quiz Competition da Manipur dage Little Flower School gi class 6 ke mahiroi Laisram Solona na winner oikre. Laisram Solona asi hauji education S ki director oiriba Laisram Nandakumar amasung Laisram Ongbe Sonika ni gi machanupi ne Bisnupur district ke Thanga Khunjem dage ne Yas Ras Studio da pangthokiba thauram aduda Bollywood actor Amitabh Bachchan na lupa lising yangkhai gi check khusina khe Solona si laibak asigi oina first prize award phangkhiba mahiroi taruki manungda manne haukiba September thada malem gi oina mangjil thariba Consumer Health and Hygienic Company ama oiriba Rekitna Ditol Venice Swas India Initiative ki makhada India da hanbo oina madi khwaidagi chauba hygiene company asi launch tawkhibane. Laibak asigi oina masagi chahi manga dage taraga manga phawgi manungda leiba school lakh 9,50,000 gi mahiroi million kungamari da exam gi khuthang da hygienic practice asigi awareness pi nabagi pandam da program asi pangthokhibane. Contest asi haukiba September 3 ta online amasung offline gi khuthang da haukhibane. Competition asida Manipur dagi Laisram Solona na winner gi mana asi phanglakpada Thanga Kendra gi MLA Tongbram Robindro na thagat pa phongdokhre. Manipur Kedar gi IPS officer Anis Dayal na IDBP gi DG oire. Haukiba ing lisinga chamapan marhudraga marida Manipur da President rule salai dingai da paisa amata tingdana niyam chumna Manipur da ahanba Indian Reserve Battalion First IRB gi Rifleman kaya laubada choba thaudang lauramba state sige deputation chatkraba English singa chamapan marfuga nipan batch ke Manipur Kedar ge IPS officer Anis Dayal Singh ngasi dagi Indo Tibetan Border Police IDPP ge anoba Director General oikre. Hauji CRPF ki anoba Director General oina thaupuriba Sujolal Thauses na charge sinakraba Anis Dayal Singh matam sang na Manipur da thabak tawduna matamduda pangai ge Hautel da leiba Manipur Police Training School da principal oiramme loina na English singa chamapan marhudraga marida Manipur da ahanbo ina laukiba ahanba IRB 1994 batch ke commanding officer su oiramme. UNESCO na Northeast India ge handmade traditional textile mari khangatpada Manipur ge safi lanfi amasung lasing phi yaure. UNESCO ge handmade for the 21st century Safeguarding Traditional Indian Textile hai naming thonba reporter Northeast India gi oina khutna saba traditional textile mari khangatpada Manipur gi safi lanfi amasung lasing fi yaure haire. Midday meal gi supplier sing fasai ge license payanana ba mari lainaba sing da Khanghankhre. School tamliba angang sing da chaklen pizza bagi thausilama oiriba midday meal scheme ge chak charuba angang sing food poisoning tawbagi chang hengalakliba do yenglaga Food Safety and Standard Authority of India fasai na state amasung union territory singi authority da midday meal gi supplier sing fasai gi registration license pahanana ba Khanghankhre. Political will lama yauraga yu legalize tawkhibagum ST gi recommendation thabiyu committee lainga ki akanba political will lama na yu legalize tawkhibagum maitai purupu schedule tribe ki lista chalhanana bagi recommendation su lainga kasina political will lamaga loina na thabiyu haina schedule tribe demand committee Manipur SDDCM na phongdorok le NE da ki sakhang bidraba ningtam lanmi chama puthokna ba khangalak le RK Ranjan
awang nongpok India gi manungda laiba Anglo Manipuri landa sikraba sakang bidraba lanmi chama gi maming khomgatlaga laibak asigi apunba history ama sagatpada yahunana bahona si haina Prime Minister Narendra Modi na khangalakpa leire haina Union Minister of State for External Affairs and Education R.K. Ranjan na phongdokre Senapati District ta popi tharamba mafam ayamba chanaba mana masing na mahud silam lay matam amada popi tharamba Senapati District ki tongan ba mafam kaya mana masing na mahud silam ba Senapati District Police na chathagiba field survey ta thengnare popi gi mahud mana masing na silam ba khulsinggi lusing ba singbu Chief Minister na thagat pa phongdokre chahi kunithoi gi matungda Gandhi family dagi nataba Congress President lairaga nei Laibak asigi khwaidagi lidaba political party ama oidiba Indian National Congress INC gi puwari da hanbo oina chahi kunithoi gi matungda party asibu lusingadaba president gi pham ase Gandhi family dagi nataba miyoi amana oiraga nei Congress party gi khwaidagi wangba president gi pham punaba miyoi khanana bagi damak satharagli ba mikhal gi thaurang singge manungsana haukiba idai numitta Sasi Tharur amasung Malik Arjun Kharge ani na makhoi ge mirep che sing pisinakre Post asigi damak mirep oigadaba Sasi Tharur Kerala ge Thiruvananthapuram constituency dage MP ahumlak wairaklaba party ge masak naiba miyoi ni aduga Malik Arjun Kharge na Karnataka ge Gurbaga Assembly constituency dage MLA mapanlak wairaklaba party ge senior leader ne Naga political issue Durga Puja loibaga wari shanaba horaga ne Naga Peace Talk ta India government ki mihut oidiba AK Misra amasung Naga political group NPJ, NSCN IM amasung NNPJ ge working committee gi marakta leptuna leiruraba wari shanabagi thabak ase Durga Puja loibaga October 15 dage makha chatharagani haide ngasi su Manipur yauna mafam kayada nong suraba yarre ngarang Manipur yauna awang nongpok lamdam ge state khara amade laibak ase gi mafam khara da parap tawbadagi kalap tawba phawgi changda nong su khibaga loinana Manipur yauna laibak ase gi mafam khara dasu ngasi su nong suraba yabagi phibam da leire college mahiroi singna mahausagum class yaunaba lup manga na appeal tawrakle college ki mikhal yaithoki bagi wahauda gi haukiba September 18 da mahiroi singna achauba ihau ama lakhiba duge waroi sinama purakpa ngamle maram asina mahiroi singna mahausagum ingna chikna class yaubi haina mahiroi lup manga na appeal tawrakle MSU MSF Desam KSA AIMS ki president amade secretary singna punna khuyek pidumna thadorakpa cherol amana hai tha asigi tarukta pangthokani haina tawramba college student union singge mikhalbu ikhang khangawdana pangthokla roi haina notice thorakpadagi khoisaunaraba Imphal college ki mahiroi singna haukiba September 18 da college ki gate mamangda sathagiba khongjang aduda asawbana heman kibana yengbada nungaitaba masak ama social media da viral chalakpadagi mahiroi lup mangana yengsille mari lainaba authorities singna su mahiroi singbu khoirang khoisauna hangadaba thabak yariba makai tawbigano asigumba sensitive oiba issue sing asida khudakta notice thokpagi mahutta mamutta tungdo oirakpa yaba singkhalaga mari leinaba singda thabak tawbiyo medicine gi Nobel Prize chaliba chahi 2022 gi oina medicine gi Nobel Prize Swedish journalist Swante Pabo da piragani haina ngarang Karolinska Institute laiba Nobel Assembly na official oiba cherol ama thoktuna laukthokre NSCN ke na claim tawrakle haukiba September 13 gi numidang pung 9:40 lom taba matamda Senapati headquarter gi chief medical officer gi office ta bom pokhai kiba thokdok adu NSCN ke na sathagi bani haina lona yada balup asigi sepo maram region gi publicity secretary na thadorok pa cherol na phongdorokle cherol asina makhata na hai wari sanana balup asina matam sangna pirabaso thawoiraktabadagi thawong asi tangai fadana sathagi banei mamang dalup asina asoiba madi aranba thabak amata sathagiba leitre tungda su satharoi NSCN ke na sathagiba thawong sing ase ningthina plan tawraga tara thokna khanaraga sathagiba ngakta nei maram asina miyamna sokani haibagi mipaiba tawbigano makhata na NSCN ke ge sepau maram region na naga miyam ge yaifanaba lepalaitana thabak tawkhiga nei loinana miyamna su mapung phana sogatpiyo haina su cherol asina makhata re lorho S4J MP oibabu chanahan khidaba order saywalani ge interim stay pi khreng kumza 2019 na pangthoki bataraga taret suba lok sabha mikhalda number 2 outer Manipur ST parliamentary constituency da mai paktuna MP oirakhiba lorho S4J gi mathakta file torokpa election petition number 1 of 2019 gi mamang thagi kulhumdoi da pi ki judgment amasung
order High Court of Manipur na mahakpo MP ni haiduna lauktokiba result chanahankidraba matungda numit asigi judgment amasung order na pikiba wapam ase sayol anigi oina interim stay pikhreng passenger yangkhairom pulap siramgadawre Manipur ki khwaidagi lidaba highway singi manungda ma oiriba Imphal Tamenglong IT rota passenger yangkhai hena puba tamai gi bus ama khudong thiba thokdok thoktuna bus asida tonglakiba miyoi pumnamak siramgadawre haidre Adumoy namak IT road ke Joint Monitoring Development Committee na phongdorokpagi matungin na laibak favadagi miyoy amata asokapandi yahodre haire laibak thiba tugdok ase ngarang ayuk pung 8:30 kunthrarom tarakpada IT road ke asambalambi paringge thonglan atongbadage manedara amasung lamchok khulsing fauduna kumtharaglaga main highway oiriba tujang baisong yauramdai ge marakta thokibani haire Kudong thiba thokdok mayok nage tawramba lambi asimak PMGSY gi makhada semgatliba lambe ne lambi asina thonglan akutpa amasung songjang pakang ani gi marakta samnahangadaba ne adubu passenger yangkhai hena pukiba bus asina lambi asida lakpada lambi gi nakalda leiba lokta tasinge tawrakpani haire medical officer ama accident da sire ngarang numidang pung 13 yangkhairom tarakpada Imphal PSK manungsan ba thangoiban lila sing khongnangkhongge Traffic Island manakta angang ba masugi car Swift WP 16Y 8534 accident thokpada Chandel the medical officer oina leiba doctor ama leikhidrai leikhidrebagi maming Arun Kumar Usam chahi nifuganithoi apokpa Usam Rameswar kauwe thokdok aduda mahak sokpadagi laikananaba siza hospital tamna purakpada kanba ngamdana leikhidabani haire mahaki haksang rims ke mortuary da postmortem examination tawraba matungda Aroiba mathok mangam pangthoknaba imung manunggi miyoisingda khusinakre haire active case mapan haukiba pungkun marida miyoi shaniga 33 covid test tawbada kaksingdagi miyoi amakak positive oiba thengnakibaga loinana Manipurda covid active case mapan leire hairiba matamasida miyoi amata covid tagi faduna discharge tawkibagi report leite amade covid na maram oiduna mi sikhibasu leikhide Kamred Moirangthem ibohol leikhidre lamyanba hizam irabat ka yamna nagna loinarami haiba veteran Komunist Moirangthem ibohol ngarang ayuk pung 3:13 rom tabada top khongnangkhongda leiba masagi mayumda leikhidre Kamred ibohol haukiba kumja 1958 gi December 12 da pokhibane mahak masagi chahi chama sukhre mahaki loinabi machanupa ahum amasung machanupi ama leihore mahak asi lamyan ba hizam irabat ke lising makada yamna maruoiba miyoi ama oina yamna ngalingai matamdagi leiba ki thabak tawrakhe British laingaki khuzin thorang na maram oiraga iravat na underground takhiba matam aduda Kamred Moirangthem ibohol asi iravat ki lanmi sanglup ki commander gi thau purakhe masigi damak mahakpu matam adugi laingak na sahi kun mathoi ge miyat pi khe haukiba kumja 1958 humpuga tareta hanba communist ke mirep ama oina khundrak pam AC dage bot ka duna MLA oina miyam gi thawal tawrakhi haire mahak na lamyan ba iravat kaloinaramba amade matam aduda satharamba Thabak thauram singge wari miyam da marik sumna libiramba mamal naidraba luchingba mani haide Aroibada tabiriba pumnamakpu thagachare